Ngasi ayuk pung 8:00 tabada Moreda Kuki militant singna attack chatharakpada More police station gi SDPO 𝗧𝗘𝗔𝗠 nongmaina panduna lekhidaba amadi Nagalanida akan mamongda khut thoknabagi thaudok aduna maram oiraga Manipur police ki IG Themthingna luchingba DIG 𝗧𝗘𝗔𝗠 haubisam amadi Kaching SP yauna More tamna changsin khiba state force ki team amadi AR gi team sing bongyan amadi Sinam gi lonabada Kuki militant singna bomb sizinaduna ambush tatharakpadagi 𝗣𝗢𝗥𝗀 CDO ge personnel ahum asok apan nangkhre asok panidi khara fibam lubadagi AR ge ambulance ta palel da leiba 26 sector AR camp phawba puraklaba matung Jivan hospital Kaching ge ambulance na Imphal ge Raj Medically da pukhatkre ambush tawrakpa aduda state security force amadi Kuki militant singi marakta akan mamongda numidang athengba phawba kapnakhe More tamna state force amadi Assam Rifles ki gari kuntra changsin kibada IG Themthingna luchingba team kharadi 𝗩𝗢𝗡𝗀 yauna changsin bangamkhre adum oinamak lamida panduna leihauba DIG gi team yauna gari da asok apan kaya yawba amadi lambida gari yaraktabaga loinana mamsil lakpana maram oiraga athengbada gari taramari handokhibaga loinana IG Themthing DIG 𝗧𝗘𝗔𝗠 ꯊꯧꯕꯥꯜ SP 𝗧𝗙𝗑𝗪 Kaching SP Bikramna luchingba police team singsu Palel police station da yarakre Thengna fangba pauda additional SP operations 𝗣𝗢𝗥𝗀 Wangkhomba Okramchana luchingduna changkiba police team sing lambi ge athengba sing namkhaiduna 𝗩𝗢𝗡𝗀 yausingkre hairi